ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯃꯁꯨꯡ CRPFꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯖꯁꯇꯤꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯖꯦꯅꯤꯐꯔꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯃꯥꯊꯣꯏ ꯁꯨꯕ ꯃꯩꯇꯩ ꯃꯌꯦꯛ ꯆꯠꯅꯈꯤꯕ ꯅꯨꯃꯤꯠ ꯉꯁꯤ ꯃꯤꯂꯥꯜꯅ ꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯅꯥꯔꯣꯜꯗ ꯆꯤꯡꯂꯩꯕꯥꯛ ꯀꯣꯠꯄꯒ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯁꯦꯝꯖꯤꯟꯕꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯌꯥꯔꯣꯏ, ꯂꯩꯃ ꯆꯤꯡꯗꯒꯤ ꯆꯤꯡꯂꯩꯕꯥꯛ ꯀꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯅꯨꯄꯤ ꯂꯝꯖꯤꯡ ꯂꯨꯞꯅ ꯍꯥꯏꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯃꯁꯨꯡ CRPFꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯍꯧꯈꯤꯕ ꯃꯦ 3, 2023ꯇꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯤ ꯈꯥꯏꯗꯦꯝ ꯖꯦꯅꯤꯐꯔ ꯃꯍꯥꯛꯀꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯉꯁꯤꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ हिरम असिगा मरी लेना उरीपोक अपुनब लुप की जनरल सेक्रेटरी सामोम ध्रुवना खाइदेम जेनिफर मसा डायबिटिक पेशेंट ओइबना मसा का हेन सोक्चिलकपदगी महाकी तुंगदा खुदोंग चारोइदब अमसुंग माकी अपिकबा मसा अनि असिगी येंगलगा उरीपोक अपुनब लुप अमसुंग उरीपोक नुपी अपुनब लुपना खनरब मतुंगदा चरा हेनबगी खोंजंग असि लेपनी हाइना फोंदोखी। माना मखाताना जेनिफर न चरा हेलकपा असिदा लेंगा की माइकैदगी नोंगबता हंगबा लाक्तबा अमसुंग वाहय अमा फावबा हंखिदबा असि लाइबक थीबनी। हौजिक्ति जेनिफर की मसा मखाताना लायेंगलगा लेबाकीदमक्ता थौदांग लौननबा माइकैद ओइना चंगसिलगनी हाइना फोंदोखी। नसी हाइबा नुमिसिदगिदि अखोय इसन नुपीसे अखोयदि कंदबा यादबनिना माकी पुंसिसे कंदनबगिदमक्ता उरिबो अपुनब लुप उरिबो नुपी अपुनब लुपना नसी हाइबा नुमिसिदगिदि मागु चरा हेनबगी खोंजंगसिदगि लौथोगा मागी पुंसि कनबगी लंबीद ओइना चंगसिलकांदा उरिबो अपुनब लुप अमदि उरिबो नुपी अपुनब लुपना चलकपा अदुगुंबा मियामगी ओइबा खोंजंगसिंगदा अमदि मियामगी ओइबा थबक थोरम क्यादा मा जेनिफर मसासी यावना उदोगा मियामगिदमक्ता अदुगुंबा अचौबा थौदांग लौबा अदुगुंबा मिसक अमा ओहेनबगा लोइनना उरिबो अपुनब लुप अमदि उरिबो नुपी अपुनब लुपना माकी नसिगी ओइबा चरा हेनबगी नुमित 35 सुरकपसे सी चरा हेनबगी खोंजंगसे मखा ताना तोहनजररोय हाइदना उरिबो अपुनब लुप अमदि उरिबो नुपी अपुनब लुपकी मौ सिनजरा क्वाइमकी मफम थमजरी। जेनिफर न चरा हेनबगी खोंजंग हंदोखिबगा उरिपोक अपुनब लुप अमसुंग उरिपोक अपुनबा नुपी लुप की मियोइसिंगना जेनिफर दा इसिंग इनबिखिबगा लोइनना मखाताना लायेंगनबगिदमक्ता हॉस्पिटल दा पुखटख्रे। मितई इरोल इयेक लोइना सिलोन अपुनब लुप मिलाल कंगलेपाका मणिपुर लेंगाका मणिपुर की महिलोइसंग पुनमक्ता मितई मेक तमहनबगी याना खुदियक पिनखिबा नुमित मेगी तांग 19 लिसिंगनी कुनमंगा लिसिंगनी मंगा बु निंगसिंगलदुना कुनमाथोय सुबा मितई मेक चनरखिबा नुमित ngasi मणिपुर प्रेस क्लब ता पांगथोखरे। मिलाल नसिंदुना पांगथोकबा थोरम अदुदा GP वुमेन्स कॉलेज के एसोसिएट प्रोफेसर डॉक्टर W रोमेश मिलाल की प्रेसिडेंट इन चार्ज लांगोलजम नोंगमाई लेंबी कोकोमी की कन्वेनर YK धीरेन वासुदेव की प्रेसिडेंट RK थराक्षना सरुकिया की लेखिद्रब मिलाल की लुसिंग पुरेल ओइरंबा चिंगसुबम ओजा अकाबा मसुंग अतै लुसिंग बसिंग की फोटो दा
hai lei katunai kai khumna ba su utki thoramasi pangthupagi matang da milal ge secretary general paunam tha ka ba meiteina hai kumjali singani humgi august ki tang tarani panda lolbu nungsizaba lup kontra taruk punsinduna milal sem khibani madugi matung lisingani mangada lupki lusing purel oza akabagi lising makhada desam ga pullaga mahiloi shangsingda meitai mek tam hangadabani haina lenga ki mathakta khongjang shangshin ba hoki akan ba khongjang ama oiduna khongjang loi chamanga humpurom phajinduna sajiwa jail da thamki madu fawada khongjang hanba leitana changshilakpadagi lenga ki maikai dagi chabau piraktuna lisingani manga gi megi tang tarani panda yana cherol khuriek pinaduna lisingani taruktagi class 1 amasung 2 phawba meitai mek tamba hon kiba numit sibu ningsingduna ngasigi thoramasi pangthokpani haiki lantung mayam ama matam sana manipur nga ka milal ga koi waru sinji pur patara magati koi ki kanoji lantung ma ina do mahalam do sia apni adu kaina thangda manipur nga na wakal tar ko tagi koi phamina duna yana chero inegi banumi me gi tang tara ni pala si koi na tangai ta sahi ku dingi milana koi ngasi kuninga matu subagi formasi koi manipur press wa pangthokpani matamdu da koi desamna soba mateng pangjalaki koi milana changjal khongkon sida khongjang sida disam amadi milal gi khongjang da koi gi thomi kaya ama sajiwal jail da mioi saunga ga humpugi mathakta phadu koi kachim sangda thamki matamdu gi koi ngasi phawbada ato to kollu ma na changjal khongjang da gi milana changjang ba khongjang da top topa ngasi phawda puari oiduna lamdam sida lehobi ha tare maina thamjage narol da chingleiba kotpaga turel torban semjin baga mari lenahan ba yaroi leima chingdagi chingleiba kotpa yaroi haina ketrigau no pilamjing lopki president longjam damayanti na pawmi sing da fongdurkli thambal khong ima kaithel da pawmi sing unabada damayanti na makhata khibada me tara manga da ketrigau nupi lamjing lupna leima ching kanana ba changsin ba khongjang da mioi kharana turel torban semjin ba thingbu oina puthok tuna lan hona ba ga mari lenena ngasi thambal khong ima kaithel da mifam ama pangthokpani makhata ba warep kaya sulore haiki mifam aduna lup asina ching kanana ba chief minister da haijabada khudakta ching kotpa lephan bagi lengakpu thagat pa phongdokpa ching kansi haiba khongjanga turel torban thon baga mari lenahan khiba administrative committee amadi club ki member sing saruk yahanba ching kan bagi khongjang da kanagumba matana political gi oiba khudong chaba sing lohondaba khetrigau kendra gi torban kaiba mafam sing water resources department ka tanaraga thubada semjil hanba amasung nomaijing sing leim sing uyok chauba sing matam pumbagi oina punna ngakminaba kanagumba sanjau paiba sing na makhata na ching manghanna bu honaraklabadi lupsina makhata na khongjang changshin ba haiba warep sing lore haiki forest department gi sasing na su akoina khona jari be chidaita akoina lakti dana to badagi di jiu jiki oini ki leba ko tho pache matang dra lepi bisina pura lep to ira lepoi to ra hai ba su akoi phangde na akoina hijaga da bai du leba ko tho pache ma di akoi su la ya bang jeroi adu leba chi matung da kai gu ma ko tho ro ta ra ga di akoi su akoina sangjali ba khongjang nga che chidagi he na kan ba khongjang kaya akoina leba ko thui di mayuk da na thabakaya ama akhalakani lup ki member Zanu Begum na lup asi Khetrigau kendra te leiba maira paibi gi lup sing punsilaga sembani leima sing khaslen orbasu pata orbasu leiba kotpadi sukya yaroi haiki torban samjin bagi leibak pamlabasu sing dagi nataba to pamphom sing dagi wana kotpiu haina magna phongdoki khaslen ni sarkari ni aduni adani haiba thibidana chinga sibu kanbada paliba sarkar amadi department khudingna mateng pangbiduna chinga sibu kanbada saruk yabiyu karigumba masida zadadana namduna kaini hairagadi lamdam masida laibiriba punamagna seso punamagna mateng pangbiduna chinga si kanbada aikhoigi mateng pangbiyu tongan ba demand sing tanduna lakpada lengak na ngasi fawbada positive oiba response amata piraktabadagi thawongbu yaning da bafong doktuna ngasi dagi all manipur excise employees sing seize work strike sathawa hokre tabak lepagi khongjang aduga mari leina lamphel da leiba
excise station mamangda thabak leptuna sit in protest sathaki khongjang adu da excise station adu gi officer sing yauna personal kayana sarukya ki all manipur excise employee ki president na 24/7 ta thabak toriba manipur excise ki fangpham thokpa pay scale pithok piu ration money fanghan biu amasung matam ga chunaba communication equipment amasung vehicle gi khudong chaba sing leihan biu amasung awapa manpower athubada mensel han biu haina phongdoki ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ROP 1999 ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯍꯜꯂꯒ ꯑꯩꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯁ꯭ꯇ꯭ꯔꯦꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ 706ꯁꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ only 139 si aikoi handak nauna hablaiba dain hanes ki staff khara si yausallaga aikoi sumaina leijai aduna hujik sarkar na aikoi gi department gi khallaga handak tak inau na kaubi giba exchange ta ming chalan khiba kangbu singdu yam thuna moisi haidoga thabak si aikoi da main power walaga leibasi phangan biragadi aduma so aikoi gi department gi amadi sarkar gi afaba khongthang ni Manipur Civil Services Combined Competitive Examination lisingani kunithoi gi handak haido khiba examination da taramathoi suba rank takhiba Jasalaya Debi Arambambu pungning thogot pathoram Youth Future Organization asilaga pangthokre Langthawal Mantri Khong awang laikai da leiba community hall pangthok pathoram du da Jasalaya Debi Arambambu Youth Future Organization amasung laikai miyamna khudol piduna taramna okay Haukiba class 10 amasung 12 ki examination sing da club asna konba mafam sing da ki mai pak club sing busu pungning thogot ki thoram du da DMU gi Manipuri department ki HOD oiramba Professor Yansenbam Kunja Bihari Singh na angang ama mai pak na ba sembada mama mapa oza amasung mahiroi yumbi ahum asi kathokpa amasung honaba kanba oigadabani haiki hanbalaitana pandam ama phangna ba honar khiba du dagi mai pak pangambani haina Jasalaya Debi Arambam na handak mai pak pa sina takle Laikai asida hogalakliba mahiroi sing gi lamjing maira oiraga mahiroi sing nasu afaba lambi da chatnanaba honasi haiki hogalakliba naha singna sports amadi lairik tambada pukning changlaba matamadu khakta da lamdamadu mangjil thaba lamdamama oiba ngamgani haina lamsang esigi MLAS Rajena loyalam semgat sagat pulup lamsang na sinduna tawthong khunau du leiba loishem loop community hall da pangthokpa SSLC, SSE, AISSE, AISSCE examination sing the first division the Mai Paklava Mahirui Singh Ikai Kumna Wutpugi Thorum the High Crep. Thorum Duga Marilena, Emelena, NEP 2020 Lak Tringi Mamang the Mahirui Singna, Mahitambul Werbamatunda, Tabak Fang Bagi, Awap Pangdabagi Awabakaya, Mayuk Narami Adubu. Ngasidi NEP 2020 na Mahirui Singh tongan ba category sing khaidok tuna makoi da lairik hak natna multidisciplinary learning skill based learning gi khudong chaba sing piri haiki masina Mahirui Singh na mahitambal werba tungda makoi na lairik ka iroina na tamluba skill aduga chana ba thabak sing tawba ngamba natragana entrepreneur weba yabagi khudong chaba sing piduna hena khudong chahalli haina mangna phongdokki Miyoi kaya ba pagi arling pagi besala kanu mo na bada papa kaya ba adagi makulu do kaya ba adu ba matcha mayam ba di momo de ko kare di ba mo wa ko bo kan de na kaya uji education nam sung sport ani sai ne yo kana ba kan ho dai phajana sport da mai wanjan garaga anari ba ngang dun kai dong ga koi nisra sani mo ni Thamna pokpi da thawai mirel gi thomi sing Yangang pokpi amadi thamna pokpi gi ima singa punna wakat mifam pangthoktuna fazan kiba mioi taruk thadu haina khongjang jang sinkre athuba matamda Manipur laingakna ahenwa forcing season aduna makoi tarukpu kangadabani haina thawai mirel gi sana hanbina phongdorakli
da Manipuri da Laiba Central Force Mayama Laiba State Force Mayama Laiba masi akan bamong da tawraga mo ko thibo humaganda makoy gi langla langjin se athubo matamta phangan biyo nataba ta da na miyoi sing adu laibak thiba thodo ma tho ningda ba adu oiba taraga di kari oiba tai loilam sasan gi makha da na koi di hinglabani haiba thabak na ta ko masa se koi pamdre aduna lairiba Manipur lengana athubo matamda miyoi taruki punsi kan biyo kari kuma miyoi taruki punsi sina fatta nungda ba tholak pa taraga di Manipur da mai haudana saglak oy National Foundation of India की मीटिंग मखादा Relief Center for the Welfare of Differently Able Person Manipur ने सिंधुना Orientation Program on Capacity Building for ASA Worker, Angalwadi Worker and Local Mera Paibi on Right of PWDs and Government Beneficial Scheme Khagempali Nambul Mapal Development Organization की Community Hall the Pangthokre Thormaduda Center Sigi President P. Gopendra, Program Officer Sanchan Amasung Resource Person and Advocate T.S. Primlata Amasung, District Social Welfare Officer Angwam Tampasana Sanu Sarukiaki. Resource Person Anina Person with Disabilities Ka Marilena Basing the Gi Fang Bayaba, Kanabasing Matang the Su, Dilibasing the Sugaina Kanganki. Manipur Network of Positive People na Sindhuna Nifuhum Doi Suba International AIDS Candle Light Memorial Day Lisingani Kuntaruki Thoram Manipur Press Club the Pangthokre Thoram Aduda Tongan by NGO Singi Miyoi Sing Sarugyaki MNP Plus ki President Laima Popam Deepak Nahai Manipur da SIB Lisingama Chamapal Marfudra Humdoida Khangba Matamaduda Hiramasigi Matanga Doctor Amasung Expert Lairamde Lisingama Chamapal Marfudra Tarieta MNP na Miyoi Karakak Kalwana na Linkalaga Lisingama Chamapal Marfudra Nipandagi Chahi Kudingi Oina Mege Humsuba Nomaizing Kudingi Oina Candle Katpagaloina na MNP Plus na Thoramasi Kunipan Lag Shubuina Pangthokli Haiki Manipur da SIB Karisu Tauroi Khanba Community Amagi Marakta SIB Sada Humputara Dasmik Nipan Sino Hengatle Haibagi Paule Haina Magna Fongdoki Kanagumbana Chingnarabadi Test of Topagaloina na SIB Gas Hagonaraba Hingliba Miyoi Singna Thoroktuna Awareness Amasung Apunbagi Oiba Thengnabada Mating Pangbina Bawafam Su Thamki Apai Manipur da no bagi SIB se handabra haga handade hengalai se kanage marak hengalai no haibada atai kangu drug user khangga ba khangdati mayam de apai yam thingre eljo mayam lei banina hengalai se khange kaisu tawroi lei ba khoi community marakta na heda 70-80% se makhoi do ida haigali no bagi ada yari check to thokio dak sa thokio hojung matam da es na naraga sire haibasi ta gi dhrabane dak yamna phare apai yadu ge le dak se asena haita gadi masig dak kan sa bagi advantage su yam lei haina khanjai Manipur User Collection MUC Amadi Vision of Hope na Sindhuna Khongampat Mantri Lekai da leiba Vision of Hope ki campus ta Nifuhum Doi Suba International AIDS Candle Light Memorial Day Lisingani Kuntaruki Thoram Pangthokre Thoramadu da Kuon ge General Secretary RK Nalini Kantana SIB positive oiba haibasi karigumba aran ba thabak ma torubagi chairak phangba nati haiki miyamna drug sizinaba singbu HIV positive oibo oina ubiganu haiki Sarugya Kiba MUC gi Vice Chairperson KSS Basanta Kumar na drug na satharakliba landa si ngakthok nanaba ikoi khudingmak lawfam thokpa thodang lawduna punna mayok yamina si haiki Thobal Municipal Council si Manipur Municipalities Act ki makhada Municipal Administration Regulation of Trade and Commerce Establishment and License pibagi thabak na singba sing legal gi oiba chana kanglon sing ngakna Council sina konba mafam sing da sathaduna lakli haina TMC gi Senior Chief Executive Officer na tholokpa cherol mana hai Cherol sina makhata araduna personal opinion natragana public pressure na maram waraga kanagumba magi license piba natragana kakthatpa mata council sina ngamde license piba miyo adugi statutory requirement prescribed procedure masung documentary compliance ningthina yenglaba tungda pibani Nauna hangdukliba Bishal Mega Mart asisu makoina apply torko documents sing ningthina verify torba matungda niyom gi matungina pikibani masida TMC na license adubu kakpa amadi pibagi ahian ba sakti leite miyamna TMC bu lana lawdanaba cherol sina haidi Hozik pawgi maraktana break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. May makigano. Alam mo tamo. Sige yung isa. Next time tinacheksin na laksilaga tamko ba nine? Dadarang se juhar habaga amta kidarbo. Asum na mayam na machalbog na option lugum. Masige yung masilug. Aso yung ang ko kada batagi. Next time tina napseli. Next time juhar habating ngakop na nabasim bani. Zaman technology siya na na concrete katok na tina ba matanda. Kapag nalamok ko na hengal adli. Next TMT strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breakitungda mohana taram no usari makha tarak pau pizari Mei tara nipan numit asibu lepa leitana sangsilakliba Manipur leibak miyam gi ningtam lalhoda thawaina pontha piduna athobo oikraba UNLF MPA gi ningtam lanmi sing party asibu lusing birimba sing amasung party bu sogot piramba laikhidraba ireisa khwai punamaki mafamda yawol gi kai khumnaba utpa athobo sing gi ning sing numit ni haina koirengna lusingba UNLF ki Central Committee gi Secretary of Publicity M Sakhena khudiek biduna thadorokpa lubasigi Central Committee gi charolamana hairi Cherol Cinema Khatara Duna UNLF pu Linkhalamba Nungsikiba Laikhidraba Lusing Basing Yeknabaga Mayuk Nabalan Fam Singda Thauna Pana Thawaina Pontha Pikiba Athobo Ikrabalan Missing Kadar Singh Lupasibu Nungsibikiba Madi Tengbang Biramba Ireisa Punamaki Mafamda UNLF Central Committee na Party Masung Lanmi Sanglupki Mahut Senduna Ikai Kumnaba Udli Hairi Numirasiga Mari Lenana UNLF MPA gi Yawol Ningtam Lanmi punamakpu UNLF MPA na ngasigi numit sida kok nona yawol ki ikai khumnaba utli hari Manipur gi yawol khudingmaki thawai kat khraba athoba punamakpusu UNLF MPA na ikai khumnaba utli handak Indiana yawol lalho si kumjale singani kunmapan fawgi manungda matam pumbagi oina loishillani haiduna asobu thorang ma paikhalakliba sida ireisa singna mi paiba tobiganu haidi Indiana awalai pak Myanmar dagi Nauna pusilakpa illegal immigrant kuki kulai paiba kangbu sing sizinaduna kumjale singani kulhumdoidagi Manipur thugaina ba maitai phurupta landa halakiba si hairiba thorang sing asigi sarukamani Kukizo population masak thokna hengat handuna makoida dominant political power lehanana ba Myanmar gi Kukizo misam miyamama Manipur da changhalakre phibam sing asi sem laba matungdani aroiba khutha oina handak chatharakaduriba si political amasung military action ni Kukizo sing the dominant political power lehanba amasung masigidamakta census amasung delimitation gi thabak nampu da loisinduna Myanmar dagi loina pushalakhiba Kukizo sing Manipur da lehanba madi Indian citizen oihanba aduga state assembly da Kukizo gi MLA masing maitei gi masinga balance to bangamgadaba changda hengat hanba naga gi su sit khara hengat hanba aduga phibamasi semnanaba Tampaki Assembly constituency masing hantanaba Loinana Kukizo Singh Territorial Council TC ma semba sini Naga amasung maitegi su TCD semlaba yaya adubu masidi Kukizo khaktagi TC semba natte haiba unanabani hairi India gi aroiba khutha oina hairiba thawung asi thawai kat khraba thoba singi fidam tung inna ayobi thakta mayok nagani amasung masigi lantheng asina ikoi gi ningtam yawol lal ho si nakal punamakta masak thokpa hengat hangani haibasi ireisa singna khanthabiu hairi Thona laina kathokpa haiba MPA gi fidamasi wangna thangatuna ngamjabi thakta thabak tominasi haina cherol sina makha tarakli Mama laiba ki ningtamba hanjil hanabagi damakta changshiliba lanjang asida thawaina pontha pi khraba pambaina lusingba UNLF MPA gi laikhidraba thoba singbuning singladuna Observation Committee na sinduna mapan suba thoba singi numit Imphal East ki Nongpok Sanjanbam da laiba Community Hall da pangthokre Tormaduda Editors Guild Manipur AGM ki President Khogendra Khomdram All Manipur Working Journalist Union Amzu ki President Asem Bhakta Village Development Authority Nongpok Sanjanbam ki Chairman Moirangthem Himaloy Kanglaipak Tourist Center Nongpok Sanjanbam ki President Yumkhaibam Girani amadi Observation Committee ki President Maibam Ningthem Pisakna President Member Singoi ki
Thopurel Singh amasung party ki Thopuba Singh amasung Thopuramba Singh su saruk yaduna laikhidraba Thoba Singh gi mafamda laikatuna ikai khumnaba utkhi laikatpa thoramadu laikhidraba Singh gi imung manungi miyoi Singh su saruk yakhi laikatpa loiraba tungda laikhidraba Singh gi mafamda minute ani tumina leptuna ikai khumnaba su utkhi Editors Guild Manipur gi President Khogendra Khomdramna numit asi mama leibak masung miyam gi damakta thawaina pontha pikhraba athoba Singh bu ningsingjaba numit amani haiki numit asina lakpada athoba Singh gi mafamda leimana matang warabasu kachaba phangba asi laibak fabani athoba Singh aduna chatkhrabasu makhoina thengnaramba lan makhoina mangjaramba manglan adu ngasigi mirolna kawridabani maribak pu nungsidaba mi haibasi leiba honade yamna phattaba mi fawba mahaki punsigi tangkak amada maribak pu nungshiramgani mipum khudingmak magi ngamjaba thakta mama leibak kidamakta thabak tawi adubu maribak kidamakta thawai fawba pamudana kathokpa ngamba haibasidi atangbani mokhoi gi thona lingjel maribak pu nungsijabagi ihul asidi matau tamningai oi haiki Observation Committee ki President Maibam Ningthem Pisakna Mamaliba ki damakta thawai kathokhraba thobi singi lamandi ekhoina singbang amdri thamoida lachaba amasung mit ki pirangna laikhidraba singi mafamda khudol tamba natna karishu tawba ngamde lakadoriba sahi singdadi ngasei pangthokliba thoba singi numit asi pak chawna pangthokpa ngamnanaba honagani haina phongdokhe atobasing asigi kada orso ana kada orso kauge di organization kami kana amna kana bona dari amna kana wakanda kanjari adu akoina masi mathang gi la kada ahenwa apawa thorok kaya pang namara ba akoi lai oikaba atobasing na su akoi board review amasung mayam nasu akoi mateng pangbiu Book Club Khangabok na sinduna Khangabok Part 3 makha laikai da leiba BS Manithoi Sharma gi mandapta kumjaliseng machamapal marfu mari gi July thada Khangabok ki kaifa lokol dagi fangkiba ari basel mayek singi akhanaba exhibition ama pangthokre Manipur gi ari basel mayek sing fangbagi puwari da khwaidagi yamna fangkibagi record oiriba Khangabok ki kaifa lokol dagi fangkiba ari basel mayek singi exhibition ki thoramadu Book Club Khangabok na puthokpa multi language journal khongsat The Khangabok Diary gi ani suba volume lisingani kuntaruk phongki thoramdu Mutua Museum gi director Mutua Bahadur na Manipur da maidingu khagem bagi matam phawbadi sel mayekta maitai mek na irami masigi matung dagi di Devanagari mayekta iba hokhi matung da Manipur na India da merge torba tungda Indian coin system adumak chanakre haiki Khabam da leiba DR Laundry gi ani suba unit amang asi naurem thongda hangdokre ani suba unit adu folk song saisakpi Vinita Laishamna miyam da sinakhi thoramaduga mari leinana DR Laundry gi proprietor Konjengbam Rimana Hozik Manipur da high tech oiba laundry gi iho ama lakli Naharul Singda thabak pibada amadi miyam da matamga chunarba service chanaba yaba mamalda fanghananaba unit asi hangdokpani unit sina Imphal manungi oiba lemna yumdagi lauraga amuk thinbagi khudong chabasing piri chaliba metha sigi oina chada kun discount piduna service su pigani haiki Manipuri sum thabak se mayam je amta wana re da ko adu dugi mating khatang oina baina mi su akoina thabak pi ba hai tare
hata akhoi me tha simadi hanta ki oina 20% oina pi ne ba discount oina adu jo akhoi gi mu akhoi staff sing sina mayam lakha matamda adum khatang kano tawbagi pickup drops adum lai jai ko All Manipur Road Transport Drivers and Motor Workers Union gi meeting makhada Senapati District Drivers Welfare Union Surface Transport Hill Area Driver Welfare Union gi team mamana Nagaland gi Khoizuma area amasung Mao gi jaga singda panduna leiriba truck singda chana thangnaraba seng hawai thau na chingba polam sing driver singda yenthokre chana thangnaba polam sing asi yenthokpada Union gi Secretary Organization Mr. Thorna numit taruk ni fazalaklaba Kuki gi vanasna asuki matik driver sing amasung gari singda awaba mayuk na hale haiki driver sing gi awaba si Manipur gi government na khangpham thokpani haukiba matam kayadagi driver sing na ching amasung tamda leiriba Manipur gi praja punamaki nomada sangdraba yadraba polam punamak driver sing na tamthina hana chonarba state asida amata wathan balaitana mipum khudingda fanghanana ba khonaduna lakhibani highway sing asida miyam gi seba tawjariba driver kaya gi punsi loikhrabani ngasi fawbada government driver makhoi gi damaktani haiba karishu pangthok pidri haina pendaba phongdokhi Thaknanaba Abhabai Singh Pithaktuna Phaba Khungang ama ohenanabagi pandamda Bishnupur district ki Nambol City block ki manungda leiba Tobul Gram Panchayat ki oina lisingani kunturuk ki ahanba special Gram Sabha mifam ngasi pangthokre Administrative Committee Tobul Gram Panchayat na sinduna Ibudo Sorarel Community Hall da Formation of Village Level Water Sanitation Committee for Tobul Gram Panchayat haiba thim da pangthokiba mifam naduda Tobul Gram Panchayat ki Administrative Committee ki Chairperson Thoksom Nanaubina Ising yaudana miyoibana hingba ngamdabana ising likna sizinasi Tobul GP da thangnanaba phaba ising miyam da marang kaina fanghananaba khonabaga loinana nauna semliba committee asina miyam gi apamba khangna thabak tawduna ising marang kaina pinaba ahanba pandam thamduna thabak tawgani haiki masidasu miyamna mateng pangbinaba mangna appeal tawki Hanadagi henna kumang chawshinna afaba ising khoi Tobul khunja singda mafam chana matam chana sinba thungna phanghanaba khoi kan honaminasi mayam gi sajog aibam changi aduna akhona first priority bi ge dabse ising phangba sini ising yaudabdi akhoi miyoi bana hingbada kasu oithokpa laite maram aduna mayam nama honaminaduna akhoi afaba ising phangnarba honaminasi Ahong sangbam Aneswari Devi na ithokpa Moirang Sai Loikum Loika Saisak Paring Lairikama Fongkre Chief Minister gi artist ki tengbang lesangani kunmanga kuntaruki makhada Manipur gi Department of Art and Culture gi matiang galonana Ustad Bismillah Khan Yuba Puruskar Awardee Sangit Natak Academy New Delhi Ahong sangbam Aneswari Devi na ithokpa Lairik Moirang Sai Loikum Loika Saisak Paring Fongbagi Thoramdo Ya School Police Land Leiba Manipur Dramatic Union gi auditorium da Ethnomusicologist amasung Sangit Natak Academy Awardee na Mairapum Tiken Department of Art and Culture gi Joint Director G Dharmadas Sharma amasung Padma Shri amadi Guru Kalakhetra Manipur Haisam Sabitri Devi na saruk yakhi Thoramaduga mari leinana Hong Sangbam Aneswari Devi na fongliba lairik si khang haire haiduna ithokpanate Guru na thambiramba paring Kaidanaba tungi mirol kannanaba lairik oina ithokpani iramba sanjana chingba parampara kaidanaba honabani oja singi makhada khangjaba khara mangna ithokpani haiki Zenimski contract staff Sani Kuntra regularization athubada tahangadabani chahi manga hena covid matamdagi horaga front line da thawai khubakta haptuna wazaraklaba Zenimski contract staff nursing bu hangduna leiriba post sama marfudra tare si mention bagi mahutta sanja thumja ngaiduna leiriba du tawdanaba KCP taibangan ba group ki publicity secretary salaingan ba maitaina thadorpa cherol mana khanghalakli cherol sina makha taraduna matam loiraba NS nursing superintendent tagi horaga atopa staff sing potha hanbagi mahutta nepotism gi mawongda extension tawraga thamliba sing ase khudakta lepkadabani Lisangani kun mathoi COVID matamda lengakna tangkak manga thokna lokhiba staff nurse Sani Kuntragi regularized tawdriba anoba staff nurse posting loba yaroi amasung matam sangna wazaraklaba staff nurse Sani Kuntragi file processing athubada loishingadabani hairi Zenimski contract staff nurse Sani Kuntrana thabag asigi maru oiba thodang lobiduna
chen chongbiriba leader singa full cooperation pibiduna transparency leina amatu oina punsinduna matam koina wana regularization tana bohona minariba singna thabak tobiu loinana regularization process taunana bohona riba singda miyoi kharagi wa taraga process asida thintha hananaba khudingmakna isana toriba thabak adu phatte khangna lepnana basu khanghalli loinana huning sungbam mala devi sapam Babizina, Teksham Mandakini, Moirangthem Sunita Devi, Thingbai Zam Kishan Amadi Monica Kabuina, Numit Humnigi Manungda, Wakal Taminanaba Cherol Sina Kanghalakli. The United Youth of Kiamgai Uyokna Sinduna, Ahanba Meritorious Award, Come Career Guidance Program, Mama Kiamgai, Wanglaikai Pali Masinda, Laiba, the Golden Care School, da Tungan Tunganba Resource Person Singh, Dignitary Singh, Oza Singh, Parents, Guardian Singh amasung Mahiroi Singh na saruk yaduna pangthokre. Resource person Singh na Mahiroi Singh na karamba lambi da satuna mai pakpa yabage mai pakpa miyo emo oina bu honabada education low riba thogdang singi matang da wafam kaya thamki. Uyok na handaki chahi lisingani kuntarukta tongan ba board na lowba 10 amasung 12 pass tokraba kyamgai Muslim amasung urup khunaugi Mahiroi Singh da manamathum Singh yan thoki Makhatana lepalaitana Kiamgai Muslim gi mafam sing education gi lamda won balambi de lakna na bokhona gani amasung matung tarak pa sahi sing da su lepalaitana thorum sing pangthoki gani hairi. One day international seminar on works and life of Professor Nomaithem Tombi Singh haiba hiramasada seminar ama Manipuri Sahitya Parishad Tripura amasung Nomaithem Foundation anina sinduna Agartala Nairul Kala Khetra gi Sahitya Academy Auditorium da pangthokre. Professor N. Tombi Smriti Puraskar Award Tripura gi Saknai Rabi Saisakpi Khetrimayum Madhavi da piduna ikai khumnaki. Hawdopagi thoramadu Bangladesh Manipuri Sahitya Sansad ki President Kabi A.K. Seramna sib guest hoina tongan miyoi kaya su paper patokhi. Sairing sedinabada Kabi Tarani thoina sarug yaki. Hawzik loisilakpada maru oiba paw amuka hanna pizari. Tronglaubi Thodok amasung CRPF na miyoi hum hatkiba Thodok sing asigi justice pigadabani haina sara henduna khongjang sangsilakiba Jennifer Khaidem gi khongjang handokre. Kunmathoi Suba Maitai Mayek Chanakiba Numit ngasi Milal na sinduna ningsing thoram Manipur Press Club da pangthokre. Amasung Narol da Chingleiba Kotpaga Turel Torban Semzen Baga Mari Leinahan Bayaroi Laima Chingdagi Chingleiba Kotpayaroi Haina Kethrigau Nupi Lamzing Lupna Hairi. Masigalona na Hosik Fawbagi Wena di ISTV News Matang Sida Tension Zari. Meeting Tabiri Bapuna Maku Amukahana Kurum Zari.